Welcome to Real Voice. Russia Ukraine gi marakta chathariba asigi latest pau khara. Australia gi Defense Minister Peter Dutton hai ki Ukraine gi mathakta no fly zone NATO country mayam na impose tawsin ba haibasina Russia ga NATO ga tension oirakpagi chance lay. No fly zone oihalu haibase Zelensky na hairubani NATO da civilian singaloina father asok apan thokta ba adubu NATO na yarakhidre. Howji ki situation da hairaga Ukraine ki south maikai da leiba Kherson ko city Russia na lauraduna military rule pansinkre adu erabasu mafam siga prajana labi pumphun phunna thoraktuna Ukraine ki flag pairaga Zelensky jindabad haina launari. Russian army sing ki mang da changsili upai leitena Russian army sing ning da halli civil da khunai thangat pati yade masita natana charni hip tasu achouba wathokni charni hip su achouba city ni hojik mafam sida su public lambi da thorak laga Russia gi against the protest tawri European city da su adu mangai public protest tawri capital city Kyiv ki su same situation ni lambi da public phunna tholaga protest ni Russian tank thatli bani aikhoi bu hat laga chatu ngamlati haibagi phibam da chathari public ki akanba protest hojik inter Ukraine da public na launari Ukraine jindabad haiduna masigi same situation ase Luhansk ko mafam da su oiri amrom da Israel da Russia gi against da yam akan protest haukre Israel president na Putin ga unakhrabani ngara Maduda kana ba phangdrabata protest se horakpani Kyiv city da tatana missile attack chathari Kyiv ki lan yamna kalli hojik civilian singsu camp barricade mafam da semduna phamnari Russia na hojik phawde Ukraine gi nuclear power plant ahum capture tawkre madugi mingsingdi Rebne Khmelnytskyi Zaporizhia ahum basini loinana Russian singna electric power supply tawriba station sing thugai bagi laknari loinana Ukraine da leiba koila gi khoni singsu lausin ba hokre Ukraine Russia gi war angak paphangna chathari masigi real saktam chinna tamba ngamba awabani School college university singsu kai toiba sida yaukre ngasi su Kyiv city da school ama toikeba ki pau lai ngasi Rashtrapati Putin na Turkey gi defense minister ga war asigi matang do wari sana ki loina Zelensky su Putin ga telephone talk tawna ki hai Russia na makoi gi searching yadaba yaroi hai besida chiktuna lai amarom da NATO na makoi gi army equipment ni Ukraine ki surrounding da leiba NATO countries sing da thomjin ba horakli angak pagi paw ma lakli ngasi ahan boina Russia ki nuclear bomber fighter plane pai ba ukhi hairi experts sing wadi lana se name tabagi wa leitri Putin lep leiroi magi search sing phangdri phawba hauji koi ba Ukraine ki saktam asiti machet tarba singup sana oiraba country amani hainare reporter singna Kyiv city ki nakta Jetomir kauba mafam ama lei hai masigi mafam asidi completely demolished oikre masida hospital ama sulai madusu destroy oikre Ukraine gi missing na Russia ra langtharaga pokai ki ba bomb gi machet makai collect tawna thamli hayeng prithvi gi mang do utna ba war crime tawkhiba sing do khangana ba maram de Russia na hojik hairi hospital school university ta ke bomb sing ado Ukraine gi fighter na miss oiduna tahan ki mangaktani makoina latte ngasi gi Ukraine Russia gi amna hot pau ngakta lei NATO countries sing lan phamda changsin jabasu yamna kan ba alert amo ikri Poland Romania Yugoslavia na chingpa countries sing da NATO ki army advance khuchu khulai ka loina thenduna paisinduna lei hairakle karamba condition da lakani khangde lana se tambangam de Russia ga NATO countries sing ga thongai na kibagi chance tu lei masi oikrabadi sathiba lan ama oiba soidi masi di wehining de Russia suhande amoromda Zelensky na western countries sing da mateng haiba sulep de aduga mateng sulakli yamna luba tanjamo oirakli hujikmak news report sing da kei phudun chanbagi wa thoina upandarak de monga mani hujikmak lan gi saktamase angak pa oire WION News Network na hairi Ukraine Defense Department gi wa matung ina hojik pawda Russia gi sipai lising 13 sire tank trucks vehicles kamarom se destroy okre ngasi Russia na Vinnytsia ko pa civil airport ama chai thokhan kre amarom da nahan Russia ga peace talk
तौबदा यावबा यूक्रेन के हाई ऑफिशियल अमा यूक्रेन की टॉप एजेंसी सिंगना चिंगनबदगी नोमैना कापतना हातक्रे महाक असि रशिया की मनुंग स्पाई ओइरंबनी अमसुंग क्लियर एविडेंस लई हाइली।